Union Home Minister Amit Shah ki pautak matung ina yumthangnariba Myanmar dagi ain kaina Manipur romda ngamkhai lansilakpa sing thingnaba Manipur Leingakna Indo Myanmar border ki Paringda Paksana State Force sing thajinduna Cheksin Thourang sing Loukhatkhre tha asigi kulhumdoi kunmari amasung kunmanga da Indo Myanmar ngamkhai gi Myanmar rom thangba side ta Myanmar ki army na makhoi gi lalholu People's Democratic Front PDF ki mathakta fighter jet fawba sijinaduna nongthakta ki landa khiba Kem sing mai tha khibagi thokdok sing aduna maram oiraga Indo Myanmar border da leiriba Manipur gi khun sing amadi border pillar 81 manakta ngamkhai sambal khabagi thabak tawriba BRTF ki labor amasung official singsu mafam madu thadoktuna moreda lanchen narakpagi thokdok leikrabani Hauze Myanmar gi ngamkhai da oirakliba fibam asida Manipur Leingak nasu hakchin na lobaga loinana Indo Myanmar ngamkhai gi Manipur rom thangba site singda ngarang dagi ahenba security sing thajinduna mafam adu ki khun sing amadi border area da pungkun mari patrolling chalhanba haukhre Yumlo nariba Myanmar leba ki Manipur ga lona riba ngamkhai Paringda political gi oiba charang naba amadi hingsa gi oiba thokdok kaya ama tholakpana border da khundariba khunja sing aki tujingba phawalakpa asina maram oiraga Manipur Leingak na law enforcement agency sing amasung state ki ahenba forcing ngamkhai Paringda thazili border da pungkun mari khongna patrolling chalhanduna khunja sing ngak selhanbaga loinana Myanmar rom dagi Manipur rom da ain kaino changlakpa sing yengsinaba mikup na hong sing na lehankhre hainasu chief minister nongthombam birena phongdokhibasu laikhrabani panba yabadi Myanmar dagi Manipur rom da lanjelakpa refugees sing thamnaba Howland 5 village da refugees shelter home sanaba Thourang tawkhibaga loinana home sanabagi damak Howland 5 village ki miyoi sing amasung refugees sing yauna jungle gi uwa sing kakthatuna ngarang dagi hongna sengdokpa haukrabani refugees sing adu Myanmar da hauze orakliba irang asina awaba kaya mayoknaduna mathawai tabu hingladi haiduna border lansinduna morerom da chensilakpani Manipur Leingak nasu matam kharagi oina irang nemthadriba fawba leiba yanaba yum sabigani amasung chana thaknaba potlam kayasu phangangani haina Manipur Leingak ki minister letpau haukip nasu mafam aduda yengsinba chatpa amada phongdokhibasu laikhrabani